ꯁꯦꯟꯐꯝ ꯃꯌꯥꯝ ꯄꯥꯁ ꯇꯧꯔꯦ ꯑꯗꯣ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯅꯗꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯉꯥ ꯑꯃꯒ ꯃꯣꯏ 6 ꯍꯥꯏꯇꯥꯔꯦꯀꯣ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯌꯥꯎꯕ ꯄꯥꯎ ꯑꯩꯈꯣꯏ ꯐꯪꯖꯔꯦ ꯃꯁꯤ ꯄꯨꯋꯥꯔꯤꯗ ꯊꯧꯗꯣꯛꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅꯁꯨ ꯁꯛꯅ ꯁꯣꯟꯅꯒꯗꯧꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯖꯗꯅ ꯁꯨꯝ ꯍꯥꯏꯖꯕꯗꯣ ꯑꯦꯒꯦꯟ ꯔꯤꯃꯥꯏꯟꯗꯔ ꯑꯣꯏꯅ ꯑꯃꯨꯛꯀꯣ ꯀꯔꯝꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯀꯔꯝꯕ ꯑꯥꯔꯇꯤꯀꯜꯗ ꯀꯣ ꯀꯔꯝꯕ ꯍꯥꯏꯗꯤ ꯋꯥꯌꯦꯜꯅ ꯁꯨꯃꯥꯏꯅ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯌꯥꯎꯕꯤꯕ ꯂꯩꯔꯒꯅ ꯃꯗꯨ ꯇꯁꯦꯡꯅ ꯃꯗꯨ ꯃꯤꯌꯥꯝ ꯈꯪꯅ ꯑꯃꯨꯛꯇꯪ ꯀ꯭ꯂꯤꯌꯥꯔꯤꯐꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯁꯦꯡꯗꯣꯛꯆꯍꯟꯅꯤꯡꯉꯤ ꯀꯣ ꯁꯤꯒꯨꯝꯕ ꯐꯖꯈ꯭ꯔꯕ ꯄꯨꯋꯥꯔꯤ ꯁꯤꯒꯨꯝꯕ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯉꯁꯥꯏꯒꯤ ꯐꯖꯈ꯭ꯔꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯃꯝꯕꯁꯤꯗꯤ ꯑꯩꯈꯣই ꯃꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯈꯣꯡꯒꯥꯎꯅꯕꯅꯤ ꯑꯩꯈꯣꯏ ꯂꯧꯒꯅꯦꯕꯀꯣ ꯑꯗꯨꯅ ꯂꯤꯗꯔ ꯑꯃ ꯀ꯭ꯂꯦꯝ ꯇꯧꯕꯗ ꯊꯑꯣꯏꯅ ꯏꯝꯐꯥꯜ ꯇꯥꯟꯅ ꯂꯥꯛꯑꯒ ꯊꯑꯣꯏꯅ ꯒꯣꯕꯔꯅꯔꯒꯤ ꯆꯦꯝꯕꯔ ꯇꯥꯟꯅ ꯂꯥꯛꯑꯒ ꯌꯥꯎꯕꯗꯤ ꯉꯝꯃꯒ ꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯦꯞ ꯑꯃ ꯀꯣ ꯑꯗꯒꯤ ꯗꯦꯟ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯟꯅꯗꯅ ꯈꯣꯠꯇꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯂꯧꯔꯛꯀꯗꯧꯕ ꯋꯥꯔꯦꯞ ꯇꯥꯡꯀꯛꯁꯤꯗꯗꯤ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯌꯥꯎꯔꯒ ꯂꯥꯛꯇꯕꯒꯥꯏꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯗ ꯏꯟꯇꯦꯟꯁꯟ ꯑꯃ ꯀꯣ ꯕꯦꯠ ꯏꯟꯇꯦꯟꯁꯟ ꯑꯃ ꯃꯣꯏꯗꯀꯣ ꯇꯁꯦꯡꯅ ꯑꯗꯨꯝ ꯏꯔꯥꯡꯁꯦ ꯏꯔꯥꯡ ꯂꯣꯏꯍꯟꯗ꯭ꯔꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯅ ꯄꯤꯁ ꯑꯣꯏꯔꯦ ꯀꯣ ꯏꯪ ꯇꯞꯄꯦ ꯗꯦꯟ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯍꯟꯖꯜꯂꯦ ꯑꯩꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝ ꯐꯒꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯃꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔꯁꯤꯅ ꯁꯨꯃꯥꯏꯅ ꯚꯔꯆꯨꯋꯦꯜ ꯌꯥꯎꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯠꯇ꯭ꯔꯤ ꯍꯥꯏꯕꯒꯤ ꯏꯝꯄꯦꯛꯇꯨꯃꯗꯤ ꯃꯣꯏꯅ ꯄꯤꯍꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯀ꯭ꯔꯥꯏꯝꯁꯦ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯣ ꯍꯥꯏꯗꯤ ꯉꯥꯛꯇꯅ ꯂꯣ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯅ ꯂꯣ ꯉꯥꯛꯇꯅ ꯂꯣꯒꯤ ꯑꯣꯏꯕ ꯃꯅꯨꯡꯗ ꯉꯁꯥꯏ ꯂꯩꯕꯥꯛꯁꯤ ꯁꯥꯁꯟ ꯇꯧꯒꯗꯧꯕ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯣꯁꯦ ꯃꯈꯨꯠꯇ ꯄꯥꯏꯁꯜꯂꯀꯥꯟꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯄꯤꯁ ꯂꯩꯇ꯭ꯔꯤ ꯗꯦꯟ ꯑꯃꯅ ꯏꯟꯇꯦꯟꯁꯟ ꯐꯠꯇ꯭ꯔꯤ ꯂꯣꯏꯅ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇ꯭ꯔꯤ ꯀꯥꯏꯅ ꯍꯥꯏꯍꯟꯕ ꯌꯥꯅꯕꯒꯤ ꯃꯃꯤ ꯑꯃ ꯊꯝꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯗ ꯕꯦꯠ ꯏꯟꯇꯦꯟꯁꯟ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩꯔꯤꯅꯤ ꯑꯩꯈꯣই ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯃꯅꯐꯥꯎ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯂꯧꯔꯛꯄ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯑꯥꯔ ꯗꯤ ꯃꯤꯅꯤꯁꯇꯔ ꯄꯥꯏꯕꯤꯔꯕ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯃꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯂꯧꯔꯛꯄꯁꯤꯗꯤ ꯌꯥꯝ ꯕꯦꯔꯤ ꯁꯣꯛ ꯃꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯋꯥ ꯅꯠꯆꯗꯦ ꯑꯦꯖ ꯑꯦ ꯍꯣꯜ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯈꯣꯡꯒꯣꯏꯅꯕ ꯀꯣ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡꯒꯤ ꯈꯣꯡꯒꯣꯏꯅꯕ ꯗꯦꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯣꯏꯅꯕ ꯑꯗꯨꯒꯨꯝꯕ ꯃꯆꯠ ꯑꯃꯅꯤ ꯑꯩꯈꯣꯏ ꯂꯧꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯐꯅꯁꯨ ꯏꯔꯥꯡ ꯂꯩꯁꯅꯨ ꯐꯅꯁꯨ ꯀ꯭ꯔꯥꯏꯝ ꯂꯩꯁꯅꯨ ꯀꯣ ꯆꯞ ꯆꯥꯅ ꯃꯣꯏꯒꯤ ꯐꯨꯜ ꯁꯦꯀꯨꯔꯤꯇꯤ ꯀꯣ ꯐꯨꯜ ꯁꯦꯀꯨꯔꯤꯇꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯂꯥꯛꯀꯥꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯪꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯑꯍꯤꯡ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯃꯣꯏ ꯃꯁꯥꯗ ꯁꯁꯄꯤꯁꯤꯌꯁ ꯂꯩꯔ ꯐꯥꯎꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯔꯒ ꯃꯣꯏ ꯃꯁꯥꯒꯤ ꯑꯃꯨꯛ ꯃꯐꯝ ꯆꯥꯕ ꯁꯦꯀ꯭ꯌꯨꯔ ꯃꯐꯝ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠ ꯊꯝꯒꯦꯔꯥ ꯍꯦꯂꯤꯀꯣꯞꯇꯔ ꯊꯝꯒꯦꯔꯥ ꯀꯣ ꯀꯔꯤ ꯖꯦꯠꯊꯝꯒꯦꯔꯥ ꯊꯝꯃꯀꯥꯟꯗ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯗꯦꯠ ꯃꯤꯟꯁ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯟꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯦꯟ ꯇꯧꯔꯦ ꯏꯪ ꯇꯞꯄꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯀꯣꯟꯅꯗꯨꯃꯗꯤ ꯄꯣꯂꯤꯁꯤ ꯁꯦꯝꯕꯤꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯚꯔꯆꯨꯋꯦꯜ ꯑꯣꯏꯅ ꯌꯥꯎꯕ ꯍꯥꯏꯁꯦ ꯏꯔꯥꯡꯁꯤ ꯇꯁꯦꯡꯅ ꯃꯗꯨ ꯀ꯭ꯔꯥꯏꯝ ꯂꯩꯔꯤ ꯏꯔꯥꯡ ꯂꯩꯔꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇ꯭ꯔꯤꯑꯅ ꯑꯗꯨꯝ ꯇꯥꯛꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯏꯝꯄꯦꯛ ꯑꯃ ꯄꯨꯊꯣꯛꯑ ꯊꯝꯕꯁꯤꯗꯤ ꯃꯁꯤꯗꯤ ꯐꯠꯇꯦ ꯑꯗꯨꯅ ꯃꯣꯏꯅ ꯂꯥꯛꯇꯅ ꯌꯥꯎꯔꯗꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯅꯨꯡꯁꯤꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯁꯤꯟꯅꯅꯕ ꯋꯥꯠꯑꯦꯚꯔ ꯄꯤꯁ ꯂꯥꯛꯅꯕ ꯈꯣꯡꯊꯥꯡꯗꯣ ꯃꯣꯏꯅ ꯂꯧꯈꯠꯇꯗꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯅꯍꯥꯟꯒꯩ ꯇꯧꯔꯝꯃꯤꯕ ꯀ꯭ꯔꯥꯏꯝ ꯀ꯭ꯔꯤꯌꯦꯇꯔꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯀ꯭ꯔꯥꯏꯝ ꯀ꯭ꯔꯤꯌꯦꯇꯔꯁꯦ ꯔꯨꯠꯁꯦ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯅꯠꯇ꯭ꯔꯒ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏ ꯃꯣꯏ ꯃꯁꯦꯟꯒꯤ ꯖꯃꯦꯂꯥ ꯃꯣꯏ ꯃꯁꯦꯟꯒꯤ ꯂꯤꯂꯥ ꯃꯣꯏ ꯃꯁꯦꯟꯒꯤ ꯗ꯭ꯔꯃꯥꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯍꯟꯕꯅꯤ ꯑꯩꯈꯣꯏ ꯍꯥꯏꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟꯅ ꯐꯝ ꯄꯤꯅꯕ ꯇꯣꯂꯣꯞ ꯆꯥꯎ ꯆꯥꯅꯕ ꯑꯦꯁꯤ ꯔꯨꯝꯗ ꯂꯩꯅꯕ ꯀꯣ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯅ ꯗꯦꯜꯂꯤ ꯃꯌꯣꯟꯗ ꯆꯥ ꯊꯛꯃꯤꯟꯅꯕ ꯀꯣ ꯆꯥ ꯊꯛꯃꯤꯟꯅꯕ ꯗꯦꯟ ꯃꯤꯇꯤꯡ ꯇꯧꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯄꯥꯛꯇ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯒ ꯅꯣꯛꯃꯤꯟꯅꯕ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯕ ꯁꯥꯏ ꯌꯧꯁꯤꯜꯂꯀꯥꯟꯗꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇꯕꯒꯤ ꯃꯃꯤ ꯇꯥꯍꯜꯂꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯗꯗꯤ ꯑꯩꯈꯣꯏ ꯕꯦꯠ ꯏꯟꯇꯦꯟꯁꯟ ꯑꯃ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂ ꯂꯩꯔꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯈꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯗꯣ ꯃꯗꯨ ꯇꯧꯕꯤꯔꯅꯨ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯄꯣꯠꯇꯣ ꯑꯗꯨꯅ ꯋꯥꯠꯑꯦꯚꯔ ꯀꯔꯣꯔ ꯀꯌꯥ ꯀꯥꯏꯊꯣꯛꯀꯦꯒꯦ ꯀꯔꯣꯔ ꯃꯤꯂꯤꯌꯟ ꯀꯥꯏꯊꯣꯛꯀꯦꯔꯥ ꯋꯥꯔꯤꯅꯤꯀꯣ ꯀꯥꯏꯊꯣꯛꯅꯤꯡꯕ ꯀꯔꯣꯔ 100 ꯀꯥꯏꯊꯣꯛꯀꯦꯔꯥ ꯀꯔꯣꯔ ꯃꯌꯥꯝ ꯀꯥꯏꯊꯣꯛꯀꯦꯔꯥ ꯀꯥꯏꯊꯣꯛꯅꯤꯡꯕ ꯀꯥꯏꯊꯣꯛꯑꯣ ꯀꯣ ꯄ꯭ꯔꯖꯥ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯄ꯭ꯔꯖꯥ ꯌꯥꯏꯐꯍꯟꯕꯤꯌꯨ ꯀꯣ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯌꯨ ꯍꯧꯔꯤꯕ ꯅꯍꯥꯁꯤꯡꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯍꯧꯔꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯄꯤꯒꯗꯧꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯖꯣꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯡꯒꯤ ꯑꯁꯥ ꯀꯣ ꯑꯗꯨꯒꯨꯝꯕ ꯑꯁꯥ ꯌꯥꯝ ꯆꯥꯎꯅ ꯊꯝꯃꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯄꯤꯒꯗꯧꯕ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯣ ꯃꯗꯣ ꯃꯁꯥ ꯃꯁꯥꯅ ꯑꯦꯁꯨꯔꯦꯟꯁ ꯄꯤꯊꯣꯛꯈꯤꯕ ꯃꯁꯥ ꯃꯁꯥꯅ ꯀꯃꯤꯠꯃꯦꯟ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯪꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯤꯌꯣꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯤꯖꯦꯁ ꯇꯧꯈꯤꯕ ꯑꯩꯈꯣꯏꯅ ꯋꯥꯁꯛꯈꯤꯕ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯂꯥꯛ ꯑꯁꯨꯛ ꯑꯩꯈꯣꯏ ꯊꯕꯛ ꯍꯥꯞꯆꯔꯝꯃꯦ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯑꯁꯨꯛ ꯑꯩꯈꯣꯏ ꯊꯕꯛ ꯍꯥꯞꯆꯔꯝꯃꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯃꯌꯥꯝ ꯀꯧꯕꯁꯨ ꯑꯩꯈꯣꯏ ꯇꯥꯔꯛꯑꯦꯀꯣ ꯑꯗꯨꯅ ꯗꯦꯟ ꯃꯁꯤꯁꯨ ꯉꯁꯥꯏꯒꯤ ꯀꯧꯔꯤꯁꯤꯁꯨ ꯌꯥꯝ ꯐꯔꯦ ꯀꯣ ꯕꯠ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ
राजनीति की मान मोंग इलेक्शन की मोंग मान मोंग तो होने फटे बको मसी तसेंना नोम हेदोखी बद एकेडमी बार ओइदुइने बद्रा एकेडमी बार से नोम हेदोखी मतमदा माई कैरियर ममी की कैरियर ओइदुइने खरं ngangkhatna हांगिबा तौरिबा कौबी आबसिंग दुदी तौबिरकान पोतो ngसागी हरिबा नाहासिंग योबा मागी तोंगानबा ngसागी लाइफ की योबा तोंगान मागी लंबी सेमी दोखे चार्ज पिबि दौबनेबको अदना तौनैबा थबकसिंग सुम येंबदा लेरिन in the interest of the general public of Manipur, Manipur की लेरी बस general public और इबादु उम्बा मिचम याम जी अभी आइफन नबकी थोंग मानदा भाई तारे को मोई की राजनीति खुदोंग चाबा मोई की politically मोई की election की campaigning मानबा राजनीति की मोई की सही कारण तांकक नायर थबक से तौया है ना भी आना भी मोह मदा चथबा कनो मसु मान बजे मसिना ताकपदी प्रजा से इन मुसीबो काटरा हाइबा क्वेश्चन में कोई हंगने लेयेबको अदना येंगसे हजु असेंबली जे खोइना दम येंगजबा ताजबा खोइना जुन ताब नुंगारि दनको लाउनरिबा खोंगनरिबा हा देन गांगनरि म्याम जी ताय फदन ngसागे दम अमजु प्रूफ अमजु एविडेंस लै हाइगनि गांगनरि जिनो सखि ओरबनेबको अन गांगनरिबा म्याम सिंग मनुंग सिदा गांगना मोइ डेवलपमेंट तौई तौदे अदुगी अदागे नैना हाइना जरो सुकाइदे प्रमाणिको बट मणिपुर कम्युनिटी कुंथ्रा का मरि लेबा कम्युनिटी फुर कुंथ्रा मरि लेबा कम्युनिटी मरक्ता तंगाय फन एनी कम्युनिटी अमा फ्री मूवमेंट हानन थंबजे मसिगिदमक्ता लाइब्रेरी रूलिंग अमदी ऑपोजिशन खाइदना लाइब्रेरी एमएलए खुदिमक्सिना को करी दायित्व लौदुरि हाइबो क्वेश्चन हंगबा लेयेबको अना जिसु असेंबली लोइदरी माय हम्बल रिक्वेस्ट नि टीवी खुथांग दै नंगासी ऑनरेबल डिप्यूटी सीएम ओबिरिबा को ओबिरिबी को आरडी मिनिस्टर पाइबिरबा को पाइबिरिबी को अखोई कनोदा ऑनलाइन खुथांग दै याउबिरिबी खोगी कुकी की एमएलए तरुक को अखोगी वर्चुअल याउबिरिबा दुगमै सेमी फमिरिबा कंगुस नखोइन हंजनिंगसी अखोई फ्री मूवमेंट की मतंग से प्रजा मन हंजबनिको असिगी असेंबली दा अखोई बिल म्याम पास तौरे पैसा म्याम पास तौरे अदगी देन इलेक्शन खोई पंचायत इलेक्शन तौबा तौदो म्याम सु कोसागी डिप्यूटी सीएम आरडी मिनिस्टर न खुंबिरे पखु म्याम को मागी इरांग लैबा खोटपा वाडीबर म्याम लेखरे अदुगुंबा इरांग लैबा मरक्ता भोट तौबसुम यावरे तौदबसु दुम मरम पिरे रिजन म्याम पिरे को मदुगुंबा प्रोपेगेंडा अदुगुंबा ngसागी तौने लान मरक्तु अदुगुंबा म्याम मरक्तु दा अदुम गमना बियो को सुकाइदे को राजनीति मसटनी तौबो तो खोना हंजनी को प्रजा मन खोना हंजनी मन लेयेबको मसी टीवी खुथांगदा ए ऑनलाइन खुथांगदा एजु ऑनलाइन खुथांगदा को हंजरी से उन्नबदि फंगद्रामिन खोजु अजति असेंबली फमवाउदा वर्चुअल होइना को वर्चुअल न फमगा पखुम पिनबा गांगना याना रबनिना टीवी सी खुथांगदा नॉर्थ विंडो की खुथांगदा खोजु वर्चुअल होइना हाइतारे को को ऑनलाइन को हंजरी क्वेश्चन हम प्रजा मन हंजबनी पखुम पिबि कनि खाली को अखोई तंगाई फदना सिगी असेंबली याउबिरिबा दुगुंबा ऑनलाइन खुथांग याउबिरिबा वर्चुअल याउबिरिबा कुकी एमएलए तरुकना अखोई ngasi माइती कम्युनिटी अमोइना फ्री मूवमेंट हंद्रिजे मसी अमुतंग याहनबियु हो याहननबा कई कई थरांग लखुपिरि क्वेश्चन को हंगी क्वेश्चन को लिरिन अमुतंग याहनबियु याहनबा कई कई थरांग लखुपिरि देन अमना कयाम कुइना लेरगा याहनबगी एक्सपेक्टेशन गवर्नमेंट की पोरानदा सिनबिरि गाइसे हंजरी निको असे मरम चारम बे चारम दबि डिप्यूटी सीएम आरडी मिनिस्टर देन अमना ngसागी से including another MLAs को कोई ऑनलाइन खुथांग याउबिरिबा MLA ngasi loina order phatri loina order situation phatri ko irang leiri ko movement chapa khoban waitri gaina uhalliba dugumba virtual yaubiriba MLA taruk sidida praja moina TV खुथांग दा खोजु क्वेश्चन खरा हंजरी मदुइ पाखुम दो ngasi assembly दा कोई अमुतंग नि यहन बिरगा को हाउस की टेबल यहन बिरगा प्रजा मोइन खोइन हंजबा जिसु प्रजा किसु हंगयाबगी राइट लेदना ताबी दबदुना मनी प्रजाना हंजबी याबगी मेसेज तुमदी खोई ngasi TV हंजरी तसेंगना मैतै कम्युनिटी ना फ्री मूवमेंट याहनद्री बजे याहननबगी दमता कई थोरांग लखपिरे अदु कयाम कुइना संगिदुरी गवर्नमेंट की लेइबा ngसागी रूलिंग ऑफ द ऑपोजिशन की मरक्ता कई खनबा लेबिरे हंजरी पे क्वेश्चन सिनिको अदु आंसर खोई पामजाइबको अदुना मदु कयाम थेंगनगी दो अदु प्लानिंग लेरगना फ्री मूवमेंट याहनै प्लानिंग लेरगना कयाम कुइना चोनबी गदौरी हाइबगी पखुम जिमतंदी खोई प्रजा मोइना अखोइ हंजरी हाइतारे कनो लिरेन अदुना लेरि पुसक्सी अखोइ असेंबली जिसु रूलिंग अमदी ऑपोजिशन खुथांगदा फनगांगना जरगासु प्रजा की ओइबा ओपिनियन अमसु खोइ ngasi अदुम ताबिननबा हाउस निदनको मियामगी मिहुटना खनबा मिहुटनी मिहुट मयामदो मियामगी खोलाउदो पुखल नैनबियु हाइबगी वानी अदु मियामना मुक अखोइ दमना हंजबगी राइसु खोइ लेजेदना प्रमाणिको अदुना हंजरीबा क्वेश्चन खरा से मसी वर्चुअल याउबिरिबा MLA तरुना इन द इंटरेस्ट ऑफ अखोइ मणिपुर प्रजा सिंग येंबिरकांदा मणिपुर स्टेट की डिप्यूटी सीएम मणिपुर स्टेट की MLA मोइना मणिपुर की MLA मोइना वर्चुअल याउबिरिबा
MLA Taruna Madugi Prajas and Kambir and Pakumdo, a quick Horn Nigeria from Jet. I come to Borinda, a quick see house na past of Hiba, another past of Hiba Champam Yamze, Sinabiro, Canabiro, Mishinabiro, the Gala Hodimak, Adum, Tonabiro, or Lingo. Quick a shining electricity to Wutabu, again, I'm reminded of Yarakanda, Sigi, Pashat, I Tuiba, past or even Yanari Mamsing Manunda, Osagi. Official leaders mayamana commitment pigi ba thajo pigi ba naha mayama thok pigani naha mayama khudong cha pigani and the yumthong khuding gi khudong cha pigani ko praja singda naha mayama thok pigani gaina promises to hiba mayam singdo madu kayam tawbi gre ko thabak kayam happy gre thabak kayam ko gre ko naha kaya dana kana ba kayam pigre kungang kya sungat pire kari mafam da kai tawbi gre ha bisi khogi khang chart nama hai tariko normally lambi thong shemdu amani dana aduna ta prajasna pamjaba moina promises to giba mayam nungdo madugi pakhum amadi khoi aduma sui khoina katang phungdu piraga dai tariko phagani khali haina hai thamda gyam around